ngasi aigi video yengbiriba mayam punamakko khuramjari. Ai ngasi ichanupina yakpa lai khara mayamda share tawjage. Ichanupi se Silat Shilpakala Academy da Fine Arts da ahamba year gi exam loy khare. Exam matungda student mayamna yakpa art toba makhoi gi art exhibition da mafam pigani hai aduna ichanupi gi subject amasung choice de Manipuri Rajnita loinana Khamba thoibi gi jagoini. Ngarang makhoi gi office da art anise pishin khare loiduna pishin kiwa matungda mayam marategi amuk khangatlaga makhoi gi hairiba art exhibition da mafam kanba ngamgani hairi khangde ichanupi art ase mafam loba ngamgadra adubu asumaina nungsiduna aigonda fajare haina mayamda utningna uhaningduna share tawjabani me warobinu adubu jahasu oirasunu mahaki art ki khongchada se tungda maipakpa ngamjaba loinana tungkoiba ngamjaba haina mayamdagi asibatu bidabinama haina nijari mayam parko thagachari